Lakhipuronline puthokchaba February ki tang 15 leibak pokpa numit ki Khomjinba Pao tabirase. Ahanbada maruoiba Pao Koroi Kandi Public High School gi sana phudong ba thoram numit nini chupna makhal mathil thoram kaya galoina na pangthokre. Assam ki municipality mikhal ga mari lenana Lakhipur municipality ki ward tara gi BJP ki mirepche pisinkre. University of Science and Technology Meghaloi amadi Kasar Cancer Hospital and Research Center ani gi marakta MOU ama khudiak pinakre. Manipur Bidhan Sabha Mikhalda Jiribam gi BJP mirep oiriba N Budhachandrabu Jiribam da leiriba NPF na sagutkre. Singirbonda chathariba Greenfield Exhibition Football Match da Lenruol FC Markhulin amadi Lionford FC Kawhati Exhibition Match asigi final ngasi sanaragani. Haujik mapungoiba pau tabirase. Lakhipur constituency gi manung chanbada Koroi Kandi da leiba Koroi Kandi Public High School gi chahi yankhei sukhibaga linana mahisang asigi sana phudongba thoram February gi tang 12 amadi 13 da makhal mathel thoram kaya ga linana pangthokre. Thoram gi manung channa ahanba numit ki haudokpa thoram da Assam University Silchar gi Manipuri masangi senior professor Waribam Raghumani na chief guest Manipuri Sahitya Parishad Assam ki Vice President Professor Ngangom Basanta Kumar na special guest School asigi headmistress Baijanti Singhana mifam mapu Lakhipur West amadi East ki ZPC mathang sidna Abdul Karim Chaudhuri amadi K Anita Devina guest of honor oina sarugjakhi. Numida sigi nungthil gi session da inter school quiz amadi drawing hendanaba pangthoki bagaloinana Laihui Ensemble Imphal gi Mangka Mayengbam amadi magi kanglup ki akhanaba inat ki oiba thoroma pangthoki. Aroiba numit ki ayu ki thoromda alum nimit pangthoki bagaloinana nungthil gi session da Lakhipur gi MLA Sri Kausik Rai Manipuri Development Council gi chairperson Rina Singh Manipuri Sahitya Parishad Assam ki General Secretary Professor Khumujam Dhiren amadi Thongam Babahan President Koroi Kandi Public High School Managing Committee na mathang sidna chief guest of honor amadi president oina sarugyakhi. Thorom asigi manung chana MLA Kausik Rai na mahisang asigi extended classroom building amasu sangakhi. Thorom aduda school asi lingkhatpada thawai yaubiramba hingduna leiriba ahalsing founder student sing loinana Thabaktagi potharaba oja singbu ikai khumnaba utkibaga loinana Ningsing Chepong amasu maikum hangki haina Golden Jubilee Celebration Committee ki chairman Konthaujam Manganjau amadi convener RK Chalambana press ta thadorokpa cherolamada khanghalakli. Lagliba Assam gi municipality mikhal gamari lenana Rajniti dol singna magi phibam semba haunakre. Ngarang ningthau kaba numita Lakhipur municipality ward taragi BJP ki mirep che pisinakre. Mirep che pisin ki basingdi Ward number 1 da Sompa Das, Ward number 2 da Gunjon Kaur, Ward number 3 da Koilani Datta, Ward number 4 da Sangita Nak, Ward number 5 da Rupa Setri, Ward number 6 da Shopon Pal, Ward number 7 da Ojonta Dev, Ward number 8 da Mrinal Kanti Das, Ward number 9 da L Robindra Singha aduga Ward number 10 da Banitombi Sarmane. Mirep se pisan matamda Lakhipur gi MLA Sri Kausik Rai BJP Assam Pradesh Committee gi Secretary Kanat Purakaistana chingba miyoi sing yauki. Lakhipur da dol gi oiba khongchat amaga loinana miyoi tarana mirep se pisin ki. Khongchat atuda MLA Sri Kausik Rai Assam Pradesh Committee gi Secretary Kanat Purakaista District President Bimolendu Rai amasung BJP pusawatpa miyoi kayana sarugjakhi. Matungda Lakhipur municipality gi mikhal loisang ama sangaki panbayai March ki tang 6 ta pangthokodoriba municipal mikhal asida saruk yagadaba candidate singi list February ki tang 10 da lauthokani March ki tang 9 da vote masing thigani. ভারতীয় জনতা পার্টির 10 জন প্রার্থী আজকে তাদের মনোনয়নপত্র জমা দিচ্ছেন। আমরা আশাবাদী যে এই 10টি ওয়ার্ডের মধ্যে 10টি আসনে ভারতীয় জনতা পার্টির প্রার্থীরা জয় হবে আর লক্ষ্মীপুরকে আগামী দিনে একটা উন্নত শহর কিভাবে করা যায়, একটা সুন্দর শহর কিভাবে করা যায় সেই চেষ্টা আমরা করব। Ward tara laiba Lakhipur municipality gi BJP mirep singi ming lauthorokpada Ward number 6 da BJP gi ticket tanaramba Awang Nongpok ki ABPP gi luchingba Amit Das ki ming yauraktabada Amit Das ka loinana miyoi kayamarom BJP thadok laga Congress ta changkhre.
Poilapul Rajiv Bhavanda nahan numidang athengbada Congress ta changlakhraba makhoibu taramna okpagi thorom ama pangthokre hairi panba yai Sri Amit Das Lakhipur BJP ki founder member amadi dol asigi maruiba thodang louramba Abindra Das ki machanupani hairi Rajya asida COVID laichadasina nabagi chang hantarakpaga loinana Assam laingakna Rajya asida COVID ki thamlamba athingbasing asidagi lokthokre masiga loinana airport train station amadi ngamkhai lamdamda chatharamba COVID test ki tangai phataba thabak thoramsing ngasidagi leiraroi haina laingakna thokpa cherolamada palli adumoinamak khudingmakna mask sijinaba social distancing ngakna chatpa amadi sanitizer sijinabagi tangai phatabadi laikigani hairi University of Science and Technology Meghalaya amadi Kasar Cancer Hospital and Research Center anigi marakta MOU ama khude pinakre ngarang silchar Kasar Cancer Hospital and Research Center gi conference hall da pangthokiba thoramda University of Science and Technology Meghalaya gi Chancellor Mehbubul Haq Vice Chancellor Professor GD Sharma amadi Kasar Cancer Hospital and Research Center gi Director Padmasri Dr. Rabi Kanan Assam University Silchar gi Vice Chancellor Dr. RM Pant amasung atai akhanama miyo kya sarukjaki Institute ani asina khusam naduna cancer ga mari leinaba ana laing gilamda tijin humjin bagi hena phaba program sing yathoklagani hairi thoramda Kasar Cancer Hospital and Research Center ki director Padmasri Dr. Kananna asumna hai करने का मौका मिलता है हम कैंसर प्रिवेंशन में लगे हुए हैं हम कैंसर ट्रीटमेंट में लगे हुए हैं कैंसर रिसर्च में लगे हुए हैं कैंसर एजुकेशन में लगे हुए हैं और इस सब के लिए हमें बहुत सारे पार्टनर्स की ज़रूरत है हम गुवाहाटी में मेडिकल यूनिवर्सिटी से जुड़े हुए हैं USTM से जुड़ गए हैं तो इससे क्या होगा हम जो भी रिसर्च करते हैं रिसर्च इस MOU का मेन एम है एजुकेशन को बढ़ावा देना रिसर्च को बढ़ावा देना कम्युनिटी पे इम्पैक्ट लाना एंड जॉइंट जब तक हाथ मिला के एकेडमिक मेडिकल एंड कॉलेजेस एंड एजुकेशन इंस्टीट्यूशन जब तक साथ में काम नहीं करेंगे जैसे अभी VC सर ने बोला जुलाई 2022 में हमारा कोर्स शुरू हो जाएगा डेडलाइन लग गया अभी हमें कमिटमेंट हो गया अभी हमको डिलीवर करना नहीं तो आप आके पूछोगे 22 हो गया आपने क्यों नहीं किया है सो दिस काइंड ऑफ ड्राइव दिस काइंड ऑफ कमिटमेंट बहुत ज़रूरी है एंड सो आई होप मेरी आशा है हमारा रिसर्च बढ़ेगा हमारा एजुकेशन कैपेसिटी हमारे स्टाफ ट्रेन होंगे उनके स्टूडेंट्स ट्रेन होंगे बाहर की आम नॉन यूनिवर्सिटी नॉन कैंसर हॉस्पिटल लोगों को ट्रेनिंग का अपॉर्चुनिटी मिलेगा नए अपॉर्चुनिटीज़ मिलेंगे नए सब्जेक्ट्स कम्युनिटी में हेल्थ प्रमोशन है हेल्थ प्रमोशन के ऊपर एक बैचलर शुरू कर सकते हैं मास्टर सो वी हैव द ऑप्शन ऑफ चूजिंग न्यू फील्ड्स दैट हैव नॉट बीन डन एनीवेयर एल्स एंड दिस इज एन अपॉर्चुनिटी फॉर टू लाइक माइंडेड इंस्टीट्यूशंस टू वर्क टुगेदर जब अच्छा सोचेंगे ना अच्छा ही होगा आई रियली थिंक दिस इज अ लॉन्ग टर्म इन्वेस्टमेंट क्विकली फ्रूट्स ना आए पर लंबे अर्जे में ज़रूर इसका नतीजा आएगा धन्यवाद थैंक यू वेरी मच Sagapam Gauro Memorial Society Editorial Board amasung akhanaba member singi mifama mangarang ningthau kaba numit binakandi thongkongda lupki BP ingudam kantana mifama poiduna pangthokre mifamda lagliba February gi tang 13 binakandi thongkongda pangthokadoriba ningtam lanmi Sagapam Gauro gi chamaga 8 suba mapok thoromgi matangda khanakre handaki thoromda Lakhipur Sapurmaina gi saknairaba samaj sebok A Barikhanda chahi asigi Sagapam Gauro ningsing mana pinanaba lepna kibaga loinana ningsing chefong amasu puthoklagani mifamda lupki VP Professor G Narahari Sharma Thoburen Huirem Manimohon chefong gi editor ani Dr. P Rajbihari Dr. Y Rajbihari amadi Chief Editor Ingudam Binod su sarukjaki haina Thoburen Huirem Manimohon gi cherol amada phongdorakle Koroi Kandi Public School Kasar gi sana phudongba thoromga mari leinana pangthokiba Inter School Quizta Singirbon High School gi K Sana Lembi Devi N Isa Devi amasung B Sanjukta Sharma gi group na ani subamana laurakpa amadi drawing competition da M Ram Kumar Singha class 7 na ani subamana laurakpada school asigi maikei dagi haraute amba phongdorakle Handakta Kamarbonda Yummai Chakiba adugi imung manungda mateng pangba oina February gi tang 16 da Sonai Juboti Singh Manipuri High School da tamkiba mahairoi singi Vaishnav Juboti Ningsing Lupna awa batariba imungda angamba sel firol chana thaknaba potlam sing tengbang kre haire lubadugi member sing di K Setyajit H Debasis
H Dara Bibikram, Ketrimem Lal Bihari, KH Dhiren, N Dhiren Amadi, K Karunamurti Misrani. Pangthokadoriba Taranithoi Suba Manipur Legislative Assembly gi Jiribam Assembly Constituency gi BJP gi mirep oiriba N Budhachandra bu Jiribam da leiriba NPF na saugatle haina Bidanagar da leiba Jiribam NPF ki President oiriba Pausing Kamai gi yumda pangthokiba thoromamada NPF na ngarang phongdokre. NPF ki Secretary oiriba Thongan Golmeina haikibada BJP ki candidate ta support tawbagi maramdi Jiribam asi peaceful oiba district ama oheningi Jiribam gi mafam kayada lambi thong matik chadana leiriba asi BJP na karigumba karagadi sembirakani haibagi asa leibadagi BJP da support tawjabani haiki haibade khoi NPF Jiri district na akhoi gi BJP candidate oiriba Jiri Buddha Chandrabu akhoi ngasi gi limit tigi hauna mang lakadaba election asida akhoi NPF tarap tigisu khoi sogat minare haibigi wakhalon asing ngasi phonglok jabani wakhalon da akhoi peacefully development prosperity haiba asi porakani haibigi wakhalon da akhoi sawanna buni Thoromasida NPF Jiribam gi ex candidate Matthew Kamai NPF Jiribam gi Vice President Pu Lala Baifai na chingba mihoi singa saruk yaki Ngarang February ki tang 13 ningthau kaba numit ki ayuk pung 8 tabada Greenfield Exhibition Football Match ta Landrural FC Markulin amadi Singirbon Football Academy ka Singirbon High School gi sanabung da sanakibada Landrural Markulin na Singirbon Football Academy bu Panjal ahum sino da maiti papiki match asida center referee oina Babul Mura aduga Rajen Rongmei amadi Bijoy Rongmei na line assist tawki Fourth referee na A Joy Kumar oiki Nungthil pung ani makai tabada sanabung asimaktada Singirbon Football Academy amadi Lion Fort FC Guwahati ga sanakibada Lion Fort FC Guwahati na Singirbon Football Academy bu Panjal ahum sino da maiti papikre Babul Murana center referee A Joy Kumar amadi M Premjit na line assist aduga H Santosh Singh na fourth referee oina match conduct tawki ngasi nungthil pung ani makai tabada Landrural FC Markulin amadi Lion Fort FC Guwahati ga exhibition match asigi final sanaragani haina Singirbon Football Academy gi General Secretary TH Sarat Kumar Singh na phongdorakli Haksel loisangi paw matungina Assam da hokiba pung kunmari da miyoi lising kunthranithoi chani ga hompu gi changyeng chathakibada miyoi chama ga marfutra ni pan gi masada COVID-19 na naba thengnakre positive oibagi chang chada 0.3 ama oiri laichada sin ngarang miyoi manga sikhi aroibada maroiba paw amukhanna Koroikandi Public High School gi Sanapudong bathoram numit nini chupna makhal mathil thorom kaya galoina na pangthokre Assam gi municipality mikhal ga mari lenana Lakhipur municipality gi ward tara gi BJP gi mirep che pisinkre University of Science and Technology Meghalaya amadi Kasar Cancer Hospital and Research Center ani gi marakta MOU ama khudiak pinakre Manipur Vidhan Sabha Mikhalda Jiribam gi BJP mirep oiriba N Budhachandra bu Jiribam da leiriba NPF na sagutkre Singirbon da chathariba Greenfield Exhibition Football Match da Landrural FC Markulin amadi Lion Fort FC Guwahati exhibition match asigi final ngasi sanaragani Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare